आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Manipur ngasi nongalamdai da sitkiba kan manonglei nungsitna mafam kayada yum kayamadi uwa kaya humdoktuna amangata thokrai Senior Indian Information Service Officer Mausumi Chakrabarti na Akashvani gi News Services Division gi Director General oina thabak puba haukrai amasung Senglab Sangvidhan gi mafam asi mahak sarkar na matam pumbada ngaktuna thamgani haina BJP lusingba Narendra Modi na amuk han phongdokrai Manipurda ngasi nongalamdai pung ahum makhairom tarkpada sitkiba akan manonglei nungsitna mafam kayada yum kayamadi uwa kaya humdoktuna amangata thokrai Thobal jila gi Waikhom lipokpida yum kayamarum humdokkiduna chauna amangata thokle Imphal East jila dasu nonglei nungsida sina mafam kayada uwa tekpa yumthak humdokpa masung sambal kaya humdokkiduna amangata thokle Haukiba matam khara sida takiba nonggi changdagi ngasi ahing chukiba nongjugi changni henki masina marmoiduna Imphal manunggi mafam kayada ising senpham leitabadagi mokholakpa isingna lambi kaya thumjinba yaure Met office ki pauna hai lakliba namit nini dasu akak arau amadi nongsit yauna mayai oirapat sang yauna nong churaba yai Me ahum lisingani kulhumdoi amuk hangatna yengba haina mingthonba miyawngi khana nainaba mifamama hayeng ayuki pung 12 da Kwakaitel Akham Laikai Community Hall da pangtokani hari All Manipur United Clubs Organization amukona sindano pangtokadaba thoromasida mamang sahigi me ahumdagi haurkiba irang asina ohlakliba phiamsingi matangda mapungwena khana nainagani thoromasida University amasung college singi yauna masak naiba akhang hai kayana wa ngangani hairi Kabi Asangma Minakatan gi sahi samatara nipan suba mapok namit thoram amadi Asangma Minakatan Columnist Award lisingani kunmari lanthokpagi thoram ngasi Imphal gi Manipur Press Club da pangthoklagani thoramasida Chorus Repertory Theatre gi Chairman Ratan Thiam Naharul Sahitya Premi Samiti Imphal gi President Naurebam Indramani amadi Manipuri Sahitya Parishad Imphal gi President Longjam Joychandra saruk yagani Bishnupur gi mini stadium da sathari bahan ba Aispan Thoibi Devi Memorial Under 13 Boys Football League ki ngarang sanaki match samada TZES na United Football Club pu panjana machino da thoikrei Manipur Handball Association gi mijeng makada Mairel Khong Rising Club na sindona satharakpa niputaruk suba Junior Boys and Girls State Level Handball Championship lisingani kunmari ngarang loisin kre ngarang aroi benumita semi final amasung final matching sanaki tabiriba pawasi Akashvani Imphal dagini Senior Indian Information Service Officer Mausumi Chakrabarti na ngarangdagi News Services Division Akashvani gi Director General oina thabak puba haukrai hanagi Principal Director General Dr. Bashuta Gupta gi thabak paibagi matam ngarang loikhibaga Srimati Chakrabarti na News Services Division Akashvani gi Director General oina thabak puba haukhibani Srimati Chakrabarti hana Akashvani gi News Services Division gi OST oina thau purami mahak Indian Information Service ki English masamapan mahputaramathoi gi batch ni mahak Information and Broadcasting Mantraloy gi Press Information Bureau amadi Central Bureau of Communication yauna tongan pham kya purami mahak National Human Rights Commission da deputation da su thabak tawrami Kendriya Cabinet Mantri gi Personal Secretary su oirami hairi Rashtrapati Draupadi Murmu Ajodhya ngarang chatuna Sri Ram Janmabhoomi Mandir da Ramlala gi darshan puja yaukre Uttar Pradesh ki Rajyapal Anandiben Patel na Srimati Murmu bu Maharishi Valmiki International Airport ta thunglabada harau tayamna okhi Rashtrapati na Hanuman Gari da chatuna Hanuman Khurumki mahagna Saryu Arti gi thorom da susaruk yakhi ngarangi khongchara sina Rashtrapati Draupadi Murmu na nauna saba Ram Mandir da lakpa ahanba khongchatni Rashtrapati ki Ajodhya khongchara sigi yenglaga Hanuman Giri Railway Station Rampatha masung Naya Ghat na singwapam singda ngaksin ga kanba section thorang sing lokhat ki
BJP की मकोक थोंगबुल सिंगमा मसुंग प्रधानमंत्री नरेंद्र मोदी ना सेंगलब संविधान की मफम मसी महाके सरकार ना मतम पुंबद ngaktuna thamgani haina amuk hanna phongdokre awang thangbu गुजरात की सबरकांठा जिला द पांगथोखिबा मिखल की रैली द सरक यारदुना प्रधानमंत्री ना हाई संविधान की मखादा लैरिबा SC ST amadi OBC की रिजर्वेशन की खुदोंग चाबसिंग पुमनमक महाकी लिसिंग मखादा लैरिबा सरकार सिना ngaktuna thamgani Bixit Gujarat Oirabakanda, Bixit Bharat Oibanganguni Habigi Wakalon the Mahagna, Bixit Gujarat Shamnaba Honakibani. BJP की मकोक थोंगबु लुसिंगबा मसुंग केंद्र की गृह मंत्री अमित शाह ना हाइरी केंद्र दा प्रधानमंत्री न लुसिंगबा अहम सुब सरकार श्यामलबदी लाकदोर बिसही अनि असिदा छत्तीसगढ़ दगी माओइस्ट की लैरी वाथोक सिंग लोइसिनगनी छत्तीसगढ़ की कटगोरा टाउन दा पांगथोखिबा मिखल की मीटिंग नमद वांगांगलदुना श्री अमित शाह ना हाई हौखिबा सही मंगा असिदा ममांगी कांग्रेस सरकार ना राज्य सिदा माओइस्ट सिंगबु योखतुना थमलंबनी अदुबु मुख्यमंत्री वैष्णोदेव साई की सरकार लाकपदगी हौखिबा था मरि असिदा माओइस्ट मरपुतरा मंगा हाटख्रे लोइनना माओइस्ट चहुम यांखै फाबंगमख्रे थौंग सिंग असिना माओइस्ट सिंग सरेंडर तौनरपगे सांग सुहनगलक्ली अमरमदा आसाम की दुबरी द पांगथोप मिखल की रैली दा कांग्रेस लुसिंग बी प्रियंका गांधी सरक याख्रे मदद महागना कास्ट सेंसस की मतंगदा दोलसी के फिरेप की मतंगदा वाफम कया फोंगदोखी लेबागसी ख्वाइदगी वांगब सिविलियन अवार्ड पद्म अवार्ड लिसिंग अनि कुनमा पिनबगिदमक ऑनलाइन नॉमिनेशन ngaraंगदगी हौख्रे अवार्ड सिंग अदुदी पद्म विभूषण पद्म भूषण नमसुंग पद्म श्रेणी माना फंगदबसिंग मथंग सही गणतंत्र दिवस निमित्त लाउथोकनी ऑनलाइन नॉमिनेशन सु पिशनबगी अरोइब मतम सही सिगी सितंबर 15 नॉमिनेशन सिंग राष्ट्रीय पुरस्कार पोर्टल https://awards.gov.in दा थाजन बयागनी इन कुमजालिसिंग समापन यांखै मरिद पीबा हौकिबा मनासी थोइदोक हेंदोकना आर्ट लिटरेचर मसुंग एजुकेशन स्पोर्ट्स मेडिसिन सोशल वर्क साइंस एंड इंजीनियरिंग पब्लिक अफेयर्स सिविल सर्विस ट्रेड एंड इंडस्ट्री की लमदा थोइदोक हेंदोकना थबक तब मियोइसिंगदा पीबनी सही से कि अप्रैल थादा गुड्स एंड सर्विसेज टैक्स GST ख्वाइदिग यामना वांगना लुपा कोटी लाखनी लिसिंग तरा हेना खोंगतपंगम की केंद्र के सेल थुम मंत्रालय न हाई मसिना सही से गोइन येंगमद चादा तरानिथुई 10 मरी हेंगलक्ली मसी लेबाक मनुंगदा ट्रांजैक्शन अमसुंग इंपोर्ट के सांग हेंगलकपदगिनी सेरोलद न हाई सही से अप्रैल द खोंगतकिबा अपुनब सेनफोंग मनुंगदा सेंट्रल गुड्स एंड सर्विसेज टैक्स ना लुपा कोटी लिसिंग नि पुहुमदोय रोमनी State Goods and Services Tax na lupa koti lising yang humdoi hena Integrated Goods and Services na lupa koti lising marputra mapan hena madi Shes oina lupa koti lising tara humdoi hena kongot pungamki Mantraloy na hai handokada ba senpam singi hisab hot ba matungda sahi sige April da GST ki revenue si lupa koti lakama lising marputra tarkoi ki masi mamang sahi gi hari ba matam siga sangdam narubada sada tara manga 10 manga hengatlei पाउसे सिंगी मरोय पाउसिंगी दम हौजिक वाइखोम चित्रधानी लेरे चित्रधानी थागचरी किरण ngarang me de oikhibana pauche ama phone khidre adum oinmak jila khara da phongba pauche singi maroiba pausing di senapati da phongba hills hornbill express ta manipur da chawrak na miyoi la kunthra rom covid vaccine tika tha ki haina phongli pauche sida maiba amadi kaivi village na ahanba peace treaty reaffirmation pangthokre haiba pause su phongli Clean Senapati haiba hiramda nomogi oiba khanai nanabagi thorom pangthokre hiram asida football match amasu pangthokre haiba pawasi su pauchi si ahanbal mai da phongli gan female da church ki akoiba sengdoknaba BJP ki offer Nagaland Baptist Church Council na yakidre haina ahanba headline tawri Tamenglong Times ta Chief Minister Nongthomam Biren Singh na maha ki Twitter account da haiki madudi English singani taruk tagi ngasi fawda Manipur da anoba khungang chamapal marfu tara taruk semlam ki masi ayamana illegal immigrants ni haina ahan headline tawri pauche sida petitioner Vishal Tiwari na AIMS Delhi expert committee semduna COVID-19 vaccine gi side effects singi matang da thijinaba Supreme Court ta wafam thamkre haina phongli Kiran Thagat chari Chitradhani Aroi badamaru we pau amuhanna Manipur ngasi nongalamdai da sirke bakan manonglai nungsit na mapum kaya da yum kaya madi uwa kaya humdoktuna amangata thokrai
Senior Indian Information Service Officer Moksumi Chakrabarti na Akashvani gi News Services Division gi Director General oina thabak puba haukre amasung senglab sangbidan gi mafam asi mahak sarkar na matam pumada ngaktuna thamgani haina BJP lusingma Narendra Modi na amuk hana phongdokre pauloi jari